Kuki kanano khangnarak padagini panampausi gi editorial ma'am da thamjari Manipur khundari ba tuwan yellow fruit sing kayana kuki sing aran ba thong sa tharak pa punama India lenga amadi Manipur lenga na thingada bani haiba gi tuwan ba makhal makha kya gi khongjung sangsin ba leptana sa tharakli oirakli ba phiba masi hauki ba kumja English ngani ga kun go homdoi gi me ahum digi mi tai singda kuki sing sa tharak pa terrorist ki thawang sing digi kuki sing si karamba makhal gi miyoi ba khunai gi miyoi ba fruit no haiba do mayek sing na khangba no मोनोमगी स्टेट सिगी येलो मिसिंग खंगबे हेलकपदगी ओइगनी हाइन खाली मखोइना मितै सिंग अतमना लंदाद्रिङै gi matamdagi matam kya gi mamangai digi ningthina sem saraba thorang kya gi makhada satharakpa lalong ne habesi ngasi gi manipur gi sing amadi tamda khundadun lairibi yellow fruit sing na mayek sing na khanglaklaba maramna kuki sing asigi launam lang digi nanthokna bigi dama ngasi gi manipur lenga amadi india lenga ta kuki sing na india gi logi mayukta da natana malem gi logi wangba aran ba thong sa tharakli ba si athupa matamda thinglaga makhoina state asigi yellow missing gi lamda tauning ba thaba kaya kanglo lana tawriba singa si yadi heba khana ba mathau ta ba logi oiba thabak lakhotlaga aran ba tawriba sing lephana na ba state asigi yellow missing takshin na bagi khongthang sangsilagli ba sibu ngasigi state amadi center legana khanaraga asuma well sa thaba sungani khali nakala maromda manipur ki yellow fruit singi lamda koki militant singi designated camp sabi yarwe amadi german tiger road थोंजलगा लंबी सेमलिबा सिंग सिगी स्टेट अमदि सेंटर लेंगाना खुदक थिंगदबनि हाइबगी खोंजंग संगसिनबगी सरुक अम ओइना मणिपुर गी सिंगी लमदा खुंदारि येलो फ्रूट सिंगी खुलदा कुकी सिंग संगथोक संगसिन तौब यादबगी खोंजंग संगसिनबसु निमित 10 नि हेलखरबनि असिगुंबा मखल मखा क्यागी खोंजंग स्टेट असिगी येलो मिसिंग संगसिलकलिबा सि असौब मरमदि मणिपुर निसिंग थोक्तरबा मतमदि की खुंदा दुम डायरेक्टर येलो फ्रूट सिंगी लमदा नोमैडिक ट्राइब सिंग ओरिबा कुकी सिंगना ngarang na handa laklaga lamgi mapu saraga makoina tawning thaba thawong kya amuk tawri loinana lam munna bo honarakpagi thawong sa tharakpadigi ngasigi manipur gi yelho fruit singna lamda masi kanna bo honaraktabe yadabegi tanpam yorakpadigi oigani khali amaromda state asigi tampaki lam amadi singi lamda khundari bi yellow mi singi kulga naknaba maphamda kuki militant singi designated camp sa sungya yaru hebegi khongjangsu nomgi kana sanction helakpagi mawong lakpagi maramdi makhoyasi asumba nataba aran ba tawgonba lobu mokhutta pairaga sijanabagi thawong tawbaga loinana theories oiba maramnani habada langada bamandi loinana kuki singna yellow fruit singda hokhiba thengthang kyada singna duna theories ki thawong chathakiba kayam leikraba sing punamasi ngasigi state asigi fruit khanglu kayana khangan khraba maramna makhoy asi hiram kudingmakta aphaba haibasi suoi oidabadagini habi amabu oiro kuki singasi manipur gi leibak lehauga sanadaba tongan thawai panba makhalama oire habasimadi ngasi gi manipur gi yellow fruit singna khanbigi sang nomogi helakpagum tawri maram aduna kuki singna manipur thugairaga makoi goiba tongan lenga ama siamna honariba sita ngasi gi india lenga na khudakta thinglaga manipur da mahoksagi phibamda hanjilakna ba sinbaga loinana german road amadi tiger road chemba yahandraba matamda da haujik sangshliba tongan ba makhalgi khongjang sing handokhidaba mali heba panampau sig editorial myamna thamjari logi wangbada non judicial stamp paper yoliba dukan singi mathakta drive sa takri logi wangbada non judicial stamp paper yoliba dukan amadi vendor singi mathakta kaksing district bar association amadi kaksing district police na drive sa takibaga loinana ain kaina yolama non judicial stamp paper samapan kontra go humni fogat pangam khri hari kaksing district bar association manipur gi joint secretary naurem james na thadorakpa chirol amada kaksing district bar association na tha sigi taraga nipa na thokiba notice amagi matungina drive asi kaksing police personal singi matenga loinana sadakhibani drive asi maru oina hojik manipur non judicial stamp paper sing vendor sing degi leiba phangdabi awaba mayuk narakpa madi lanai dukan singda marang kaina phangbaga loinana mamal wangna iyo narakpadegi drive asi sathabani logi wangbada satharakpa thawong asina misa miyam amadi advocate singda yam sauna khudong sarab mekna hali drive asi sugunudagi mayang lamjau sungmai jindagi wabagai kaksing sora amadi palace sataki drive asida lanai dukan kungamanga amadi stamp vendor ani sauna sienaba thenaki loinana district mari degi haibadi kaksing thawal imphal west amadi chuchampur degi punna stamp vendor tare sienaramki sienari dukan sing amadi district asigi stamp vendor sing kaksing district bar association ga phaminaduna wakhal taminaraba matung loan yadaba thabak sing asi amuhana taudana
ꯌꯥꯅꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯑꯦꯝꯕꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯤꯟꯗꯣꯛꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯌꯨꯅꯤꯌꯟ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔ ꯑꯦꯝꯕꯤ ꯀꯣꯂꯦꯖꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯥꯏꯔꯨꯕꯗ ꯑꯌꯥꯕ ꯄꯤꯔꯛꯇꯕꯗ ꯅꯠꯇꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯧꯑꯣꯡ ꯎꯠꯂꯤꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯤꯟꯗꯣꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯦꯝꯕꯤ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯑꯦꯝꯕꯤ ꯀꯣꯂꯦꯖꯇ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯝꯕꯤ ꯁꯥꯁ ꯈꯥꯅ ꯍꯥꯏ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯗꯤꯕꯦꯠ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯅꯆꯤꯡꯕ ꯁꯤꯟꯅꯅꯕ ꯍꯥꯏꯖꯔꯨꯕꯗ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯕꯗ ꯅꯠꯇꯅ ꯈꯪꯁꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯊꯣꯛꯂꯤ ꯌꯨꯅꯤꯌꯟ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏꯁꯤꯡꯗꯗꯤ ꯀꯔꯤ ꯊꯧꯑꯣꯡ ꯆꯠꯊꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯍꯤꯔꯝ ꯑꯁꯤꯗ ꯃꯃꯥꯡꯊꯛꯇ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯈꯟꯗ꯭ꯔꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤ ꯁꯤꯟꯗꯣꯛꯄꯤꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯋꯥꯐꯝ ꯊꯝꯂꯛꯂꯕꯁꯨ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯁꯥꯅ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯇꯥꯁꯟ ꯎꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯤ ꯂꯣꯏꯅꯅ ꯀꯣꯂꯦꯖꯀꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯒꯤ ꯇꯥꯏꯌꯣꯟꯅꯕ ꯃꯑꯣꯡꯗ ꯋꯥꯐꯝ ꯊꯝꯂꯛꯄ ꯑꯁꯤꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯣꯂꯦꯖꯀꯤ ꯂꯩꯔꯤꯕ ꯆꯍꯤꯒꯤ ꯐꯟꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯨ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯍꯟꯗꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯤꯟꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯀꯠ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯆꯠꯄ ꯊꯤꯡꯗꯅꯕ ꯅꯥꯒꯥꯗ ꯄꯨꯂꯤꯁꯅ ꯄ꯭ꯔꯦꯁꯔ ꯄꯤꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡꯕꯨ ꯄꯦꯟꯗꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯁꯤꯡ ꯇꯥꯟꯗꯨꯅ ꯐꯨꯗꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ FNCꯁꯤꯅ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯒꯤ ꯂꯝꯕꯤꯗ ꯀꯨꯀꯤꯁꯤꯡ ꯆꯠꯄ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ FNCꯁꯤꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 29 ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯃꯤꯇꯤꯅ ꯄꯥꯝꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯔꯛꯂꯤ ꯀꯃꯤꯇꯤꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯆꯥꯕ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯃꯤꯇꯤꯗ ꯈꯪꯍꯟꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯏꯪ ꯇꯞꯅ ꯂꯩꯅꯕꯒꯤꯗꯃꯛ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯀꯃꯤꯇꯤꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯣꯐꯤꯁꯔꯁꯤꯡꯅ ꯀꯃꯤꯇꯤꯗ ꯊꯝꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯔꯦꯞ ꯀꯦꯁꯀꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡꯁꯤꯡ ꯑꯃꯅ ꯆꯍꯤ 10 ꯑꯇꯣꯞꯄ ꯑꯃꯅ ꯆꯍꯤ 9 ꯖꯦꯜ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯅꯝꯕꯔ 1ꯒꯤ ꯁ꯭ꯄꯦꯁꯦꯜ ꯖꯖ R.K. ꯃꯦꯝꯆꯥꯒꯤ ꯀꯣꯔꯠꯅ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯕ ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ 1 ꯐꯥꯏꯟ ꯊꯤꯍꯟꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯗꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯔꯠꯅ ꯆꯍꯤ 9 ꯖꯦꯜꯗ ꯂꯩꯅꯕꯒꯤ ꯆꯩꯔꯥꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯣꯔꯠꯅ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯅꯕ ꯑꯃꯁꯨꯡ ꯐꯥꯏꯟ ꯊꯤꯅꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯤꯡ M.D. ꯑꯕꯗꯨꯜ ꯔꯍꯃꯟ ꯑꯦꯂꯥꯏꯁ ꯏꯕꯣꯝꯁꯥ ꯆꯍꯤ 33 ꯑꯄꯣꯛꯄ ꯃꯅꯥꯜ ꯀꯧꯏ ꯀꯣꯛꯇꯥ ꯈꯨꯃꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯗꯤꯁꯦꯝꯕꯔ 15ꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯛ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ